चेन्नई की MGM हॉस्पिटल दा हुजिक लायेंग चथरिबा मणिपुर की गवर्नर ला गणेशन की हकचांग की फिवम मिपाइनिंगाई ओइद्रे हाइरी मणिपुर की पिसाबी लाख अमलिसिंग कुनरोमदा पहचान कार्ड के खुदोंग चाबा फंगनबा ngamkhre हाइना पावर मिनिस्टर TS बिस्वाजितना फोंदोखरे चौखट थौरांगी थबक थौरम पाइखटपदा लेंगाकी लोइसंगसिंग पुन्ना चटमिनदुना मतेंग पांगनाबगी तंगाई फदब चाउना लei हाइना महुत मिनिस्टर युमनाम खेमचाना फोंदोरकले लागलिबे तंग तरा फावबगी मनुंगदा यू लेगलाइज तबगी वारेप हंदोकनी हंदोकलोय हाइबा लेंगाकना असेंग मखंगंद्रबदी अकन मखोंजंग कया चंगसिलगने हाइना नुपी समाजना लाउथोखरे हौकिबा पुंग कुनमरिदा मणिपुरदा मियोय अमा कोविड पॉजिटिव ओइबा थेंगनाखी लैना असिना मरम ओइरगा मी लेतबदी यावखिदे खरमजरी IS न्यूज की मणिपुरी पाव मियेंग ताबिरिबा पुमनमकपु तराम नोक्सरी COVID-19 दगी ngathoknanaba khotoina hambiyu hand sanitizer sizinnabiyu mask upiyu fitaru ki distance thambiyu yaribema ka vaccine dosuna kapthokpiyu section mana pumnamaki yaphebani hojik mapung oiba paw pizari Manipur ki governor oibaga loinana West Bengal ki governor su oina thopuriba laganation tabak nungairaktabadigi hokiba October tang amadagi Chennai da leba MGM hospital da admit tawduna layang chathari हौजी कार्डिया के यूनिट एडमिट तौदुना लायंग लिबा गवर्नर के हक्सांगी फिवम मिपाइनिंगाई ओइद्रे हाइरी अक्टोबर मरीदा कोरोनरी एंजियोग्राम लौननबा थौरांग तौरी हाइना राजभवन दगी थादोरकपा सिरोलमना हाइरी स्टेट असिगी ओइना पहचान कार्ड लाकनी लिसिंग कुनमंगा रोम सेंटर ना पिरकपगी मनुंगदा ngasi फावबदा कार्ड लाकमा लिसिंग कुनलोम यंथोक्तुना लमदम असिगी फिसाबिसिंगदा अहोंगबा ममलदा लंग फंगहनबगे खुदोंचाबा पिखरे हाइना पावर मिनिस्टर थोंगाम बिस्वाजना फोंदोखरे लेमौरिबा कार्ड सिंग असिसु यंथोक्पदा सेंटर ना अयाबा पिरकले अथुबा मतमदा फिसाबिसिंगदा फंगलगने हाइना माकना फोंदोरकले Ofamasi National Handloom Development Program gi manungsana Manipur Apex Handloom Weavers and Handicrafts Artisan Cooperative Society Limited awas na sinuna Ketrigao Cluster Development Program CDP implement tawbagamari lenana pangthokiba earnest program gi thauramda phongthokibani Khongman John 4 multi-purpose hall pangthokiba thauram aduda Minister Biswajana Mathau tawdana lairiba yan depot sing makhatana mathau tawba ngamloidaba oirabadi thabak tawningba miyoi singda khusinasi haiki mahakna makataraduna lawmida natana yumthong kayada senthok lambi lehanliba phisabi singi senthok saungna hengadan bhaibasi prime minister gi wakhaloni lengak asina english ani taratara ta hudokhiba mission for economic empowerment of traditional artisans and craftsmen mitaki makhada phisalon sa amadi khutsa haibagi training sing pangthoktuna sinphamasi mapung fana paikat pangamnanaba hodaminasi haina makhatana phongdokhi Kunai amat chawkhat na bahonabada lenga ki loisang sing puna satminaduna mateng pangnabagi tangai fadabat chawna lei haina mahut minister yumnam khemchana phongdokre wafamasi malemgi mafam sinmathungna ngasi World Architecture Day pangthoknabagum Manipur Architects Forum na sinduna City Convention Center da pangthokibagi thoramda mahakna phongdokibani Architecture for Well-being haiba hiramda pangthokiba thoram aduda Minister Khemchana khunai amagi chawkhat thaurangi thabak thoram sing paikhatpada architecture singi achoba thodang lei architect singna phana ningthi jaba lambi thong semlabasu miyamna ningthina sizinnadrabadi fazafam oidabana miyam punna wakhal taminaba changi hainasu mahakna makhatana phongdokhi thoram aduda saruk yakiba kaksing kendra ge MLM Ramesona Prime Minister gi Housing for All gi makhada lairabagi pankhai makhada leba imung singda yum sananabagi damak lupa lakama makhai gi sanpham piriba asi matamga chunaba watli haiki Scheme asi poweraba miyoi singna sel hana puthoktuna yum saba hogalaba matungda senthang pibagi khongthang asi nauna semtokpa changi lairaba imung amana ahanbagi oina lupa lising humpu puthoktuna matau karamna yum saba hogadoribana haiki
Lenga ki khongthang asi aphaba oirabasu lairaba imung kayada henna khudong sadaba mayoknabagi phibam lakpana masi semdoknaba mari lenabasingna taksin biyo hainasu makhatana phongdoki thoromadugo mari lenana the Architects Act 1972 haudoki bachahi yankhai mapung pharakpaga mari lenana Council of Architecture India na puthokpa Manual of Architectural Practice thainaming thonba lairik amasu phongki lenana Protection of Title and Style of Architect and Architectural Firm haiba hiramda Council asigi Administrative Officer Deepak Kumarna wangangloi oiduna khanane nebagi thoram amasu pangthoki Bidawdina labi thongal but isingdo sengi naba poti kisu thodo khanade man labi thongala kana thangnaba yumdong thumdori ni drainage kana na paige mo haira kanda mauna pipe na mahuta mo hangi mauna paramdre then water resource the pipe na hangira water resource paramdre so somewhere something is wrong in our concept and sipuna onthumi na bam sangi ni sum thamjage phajaba yum phajaba lekai phajaba society haisi architect singi achoba 다이다만이 간절하가수 아이코이 뿐나 그냥 다미나다가 되는 몰래 하이다래 아키텍스나 바자라 보토가수 몰라 눈이 매암도 몰라 리는 것이 아이코이 뿐나 나미나시 온라인 레지스트레이션기 forum the daga registered when be on idoi tamo aga sungwari sanajarabni this brought me a letter to be accordingly the atu madamda sino igado ni do tanar kan tawsi haira itamjar kan da manung thagasai You legalize tawbagi state cabinet na laukiba warep handokani natraga handokloi haba firep thasigi tangtara phobagi manungda lengakna miyam khangna lauthoktrabadi mathangi numitagi manipurda lairiba maira paibi imalup sing punsinduna hena kanba makhal makha kayagi khongjang sangsilagani haina nupi samaj na lauthokhrei wafam singasi nupi samaj madi mayang langjing semgat chagat panupi lup ani na punna kusamnaduna mayang langjing community hall pangthokhiba wakat mi famamada nupi samaj ge advisor ke induna kibani mahakna haikibada lebang miyamgi wakal khangdana lengak na yuyonba yahalagani haiba warep amalorok pa haiba si khanthaba watpa manba lengaki firepni sahi kaya lisang sitna mayai kabani sagi mayokta ima ibel kaya na ahing kaya tumdana maira sangda khutta maira paiduna sangsilakhiba khongjang kaya adu mikup amada lengak asina arembada tahalakpa haiba si yamna laibak thibani hauji nupi samaj na lusingduna manipur gi mafam kaya da yu legalization tobagi mayokta sangsilakli ba khongjang kaya asi lengak asina una usinnadabagum tawri lengak habasi lebak asigi mapi mapane haiduna miyamna lauriba kholaw asi tabigani khanduna democratic oiba khongjang asi changsinbani adubu masida tarak trabadi hena kanba khongjang kaya changsinba natana atopalambi leite matam sangna waduna laklaba ima kaya gi apambagi mayokta lengak na laurakliba firep asi mama oibi singna kaidongnungda yabangam loi yuna inkhalakliba naha singna Kutling bakunai amagi mama oigadabagi saruk sikibana saruk same hena fai lakliba tangtara phabagi manungda lengak pairiba angam athok singna koksung sinnaduna miyamgi khallaga khongpham handok piyu lebak irang thoknanaba sinbigan haina su makatarak le Manipuri katin kaya sing datunga khongdong khongda imagine pura magna you legalize the baji yani the baji the magta kan the khongjin chanchan nari akoi na huje udi kansan kan baji am na democracy oi the mong am santi oi na sarkar da di azaba resol ma phangna the the magta chanchan jari bani masi maya pali gi manipuri ma phang khudin magna thungna yawo je chaw na hora adani huje huje sida da mena tang kara bhabaji manu da resol phajaba ma akoi emergency da khangan birau adu na phobadi akoi manipuri da di bani Mia Maya Padi, Lam Puntelaga, Akanda, Kunjana Matamselakani, Masirena Simba, Stana Simba, understand Simba Makaragi, Kunjana Selakani, Haba, Harkaji, I say the Tanzani, say Manipuda Ladiba, Maya Padi, Amanga, here was a Chapmanana, Ominaraga, Akanda Kunjana, Tanzana, the same Saba. Manipur da hawki bapung kunmarida miyoy ama nauna COVID positive oiba thengnaki active case masing mapanda hanthakre COVID-19 command control room dagi thorakpa report ki matung ina lesat asidagi miyoy amata laina asidagi naba phagat pa thengnaki de phagalakpagi changna sada marfudrani pal 10 mari taruk ta leiri Manipur da hawjik phawada COVID naba migi masing asi puna miyoy lakamali singku tramapan janipan tara taruk sukre lesat asina maram oiraga mi leitaba yawkhide amadi lamdam asida lesat asina maram oiraga laikhidaba apon migi masingna lising ani chamani fumapan sukre
Amarom da hauki bapung kunmarida India da nauna mioi lisingani chamapan marfudrama thoi COVID positive oiki leki da bami ki masingna supna gi kunipal oiki pagalak pagit chang sada marfudrani pal dasmik taret ahum oiri apun ba confirm case koti mari lek ni fumanga lising marfudra taret chamri marfudrani palni active case na lising kuntra taruk chama kuntaruk ta hanthakre lena asana leki da ba mi ki masingna lek manga lising kunipal satre supna ma yokre Laina asidagi napa fakalaktuna disaster tawkiba migi masing koti mari laknifu lising kuntrani thoi satru humbudrama thoi yaukre laina asidagi ngakthokna naba vaccine kapthokraba apun migi masingna koti chani tarani pal lak humbudra taret lising taruk supna humbudra manga sukre Malemgi oina COVID laisana khwaidagi hena sohalaba laibak singi manungda US na ahanba India na ani subada amadi France na ahum subada leiri Awang Nongpok State ki oina su Assam na ahanba Mizoram na ani suba amadi Manipur na ahum suba de leiri BA MA pass tawraba kayana thabaki interview amagi application iba haitaduna atopa mi de ihelaga interview yawba kaya thengnare certificate tamak paiba asigumba lairikti hairaga laisudi khangdaba kaya laibadagidi lairiksu haiba laisusu khangba achangma mioi khara laibana khunai si chakhotpa purakpada chauna mateng oigani haina RIMS ki psychiatry department ki head Dr. Arkelenina Fongdokre Mind Empowering Center MEC pasoi patrina sinduna ngasi SSLC examination 2022 da mai paklaklaba MEC gi mahiroi singbo harauta yamna oppagi thoramga loinana interaction program ama MEC gi conference hall pangthokkiba thoramga mari linana athoibe mithunglen oina saruk yakhiba Dr. Arkelenina makhataraduna lamdam sigi fajaraba culture leijai western culture singna ekhoigi culture da yausilakpadagi fajakraba ekhoigi culture gi masak kaitharakle ekhoigi culture bu kan bahabasi ekhoigi ithaudang oiminagadabani haurakliba mahiroi singna su matam chupada ekhoigi culture amadi tradition asi khangnanaba hotnabaga loinana masibu ngaknaba hotnagadabani Aikhoigi khunai sida ngasidi aphava angang semba mathau tare khunai asigi nahasing drugta laisu handanaba angang singda aphava poktak piminasi mama mapa amadi ahalaman singna masa masu singbu matam chupada ka hena luna tawbagi matau utpagi mahutta angang singna masa maromdom lepchabang amnanaba masagi hainabi sinfamda thabak tawjanaba wakhalol khalan gadabani haiki Maitai bo Scheduled Tribe ki list salhana ba Scheduled Tribe Demand Committee Manipur STDCM na leptana khongjang sangsili ngasiso Imphal East District ki top Moirang Kampu Khewa Kaithelda STDCM na amadi NMC MUC puna khusamna duna mitaina ST da sanbeki matangda miyamgi oiba mifam ama pangthokre mifam adu da L Shamsundar Anand Singh Higher Secondary School gi hanagi principal K Bogendrajit General Secretary STDCM Lieutenant Colonel Lashram Lokandra Working President STDCM na mifam mapusing oiki M Lokandra na Manipurda mitaina hingbada kanage ayaba lauraga hingadabano constitution na piba right ama tanbada tanba yade haiba su minister N Biren hanjin assembly da mitai singi pivam yamna luri haikiba kayadu haujik phawa chinda haibenatana thabak paikhatana leba habasi karigino you legalize tobada miyam hopna ayaba pirabra issue amagi miyamna chamada chama yaba laite adum oinamak su minister na political will ama yauna you legalize tokibagum mitai na ST list da chanana ba recommendation thaba yarabani haina phongdoki to moirang kampu khewagi miyamna STDCM na laurakpa warepta mapungfana saugatkani haina amata oina lemna ki haidi Loktak lift irrigation LLI gi damak Manipur amadi India lengakna yamlaba sanpham kaya thadakrabasu ngasi phawba lawmisingda law singu tawnanaba ising pibang amdana leiri haina konthaujam kendra lawmilupna phongdorakle lup asigi secretary na thokpa serol amagi matung ina LLI gi thawpaiba minister kaya engineer kaya amadi thikadar kaya masa masagi purit khaw sonduna mayum makai konung oikiba kaya yaukre haina maral sirakle LLI gi damak thadakiba yamlaba sanpham kaya Manghan Krabanina Loktak Patna Tampaki Lofum Kaya Ising Panganduna Sahi Amada Lorok Anirak Lokpa Ngamdana Lady Adubo Hausik Paliba Lengakna LLI gi Sanpam Kaya Kaithoktuna Kenel Singh Tengtokpa Horakli Luinana Power Season Nanaba Taurang Paikatuna Loktak Tagi Ising Singkat Pahoki Kwaidigi Luribadi Bisupur District Industry State ki Mamang Mapada Tengtokadaba Watlambana
ising panduna lairi maramaduna awang pangna chatkhiba ising panduna laibana mapung phana ising thaba ngamdana lairi Sangkraba kenela si denglaga mate khara tenghawdabana ikang thokpada kharada oirabasu ising pigadaba amasung lomi miyamgi awabadagi kanma ngamgadaba adu ngamhandre electricity department amade water resources department ka paw phongnadabaga loinana agriculture department su ikang thokpa matamda tumdana lairi Lawfam kaya haujiksu law satpa ngamnanaba canal matek asi tengthoklaga LLI gi law canal da ising thaba haunanaba mari leinaba department ki pungning singsilakle Sandrama State Talangak Pariba BJP na Longmi Singbu Mirai Biri Haina Manipur Longmi Lupki President Nongthombam Singazit na Fundokre ngasi Biti Rotaleba Irawat Babanda Manipur Longmi Lup na Sindu na Pangthokiba Lakhimpur Kheri Farmers Thaudoki Ahanba Ningsing Komon Numit Kamari Lena na Pangthokiba Amamba Numit ki Thoramda Wafamasi Nongthombam Singazit na Fundokibani Thoramadada CPI CPIM Alliance Party Made Manipur Longmi Lupki Lusing Makaya Susaruk Yaki and Singazit na Makataraduna October ahom asi lebak asigi state kayada amamba numit haina palan tawna bagom lamdam asidasu Manipur Longmi Lupna sinduna pangthokli numit asida UP gi Lakhimpur Kheri da Longmi Singna Democratic oiba khongjang sangsilingai da Union Minister of State Ajay Misra tengi machanupa Asis Misra na Longmi mari yauna paumi ama garina thomduna hatkiba numit nei farm bill ahom namfuda satna hankibagi mayokta Delhi gi akoibada lairiba state singda Longmi Singna khongjang sangsinbada Longmi chahum hena sikraba matung thawdok asi thokibani farm bill ahum asina chanjau paiba corporator singi damak yenglaga Longmi Singna puthokliba pothoki mamal amaga manahandaba makhoigi ahenba sendong tananaba amadi Longmina suna lairana lainabagi damak semkiba farm bill ni farm bill ahum asi handoklabasu Longmi Singde adumak waduna lairi marmasina lengakna National Commission of Farmers ki report thabak oina onthou loktak pat kallu Ithai Dam Lokthou Loktak project na sokhalaba Longmi Singda matik saba compensation piu farm bill gi ihauda sikhi Longmi Singda matik saba compensation pi bagaloina na Longmi gi khongjang aduda Longmi Singda pan khiba FIR kakthatlo habe yauna demand kaya su lenga ke mafamda tanki farm logiki matang chei da lo ohumchi hantongnaba kaino tawdingegi mamang thidei da moidi senjau paibe mayam thi sinabul loirabane ba sengna hujiki Dr. Madani ji gi akoi silo storage aina tin kang changmangam daba dugumba Longmi Singna khudak lolakpa phau cheng gehu alu se leiribo mayam je perishable loibo pot mayam ba khamela singbi man se india ki mafam khudin makta silo storage de tarani pan chawraba north east ki oina su Assam da amma sugum se sa loi moi gi tasena kanda khoi gi phamang ai daina kg de lupa ani da alu lorani phamang gi cold storage level ate da huji khoi Manipur alu kg de kya pi ge ba adu mo senjau paibo mayam jina loi loksal kan ji je kuntra manga piri se Hausi Pau Marak Thana Ten Break Amatang Luxury Midyen Taminasi Pauchinjari Kunipalak Supa Panthau Sanglen Laipung Halau Thongi Ilat Lishingani ka Kunithoi Mela ki Noma Pan Pataki Talani Phaupa Halau Silon ki Manung Jannat ni Pani Janpa Yai Pha Thau Chan Pipa Numit Mela ki Mapani Janpa Laipa Popa Chechet October Mari Luang Pungcha Ani Taki Manga Phaupa Yai Munakani Yai Khithakani Taipang Chapum na Magna Yai Munapa Yauminasi Mela ki talani pan pa yum sa kaisa October mga lai khaithel ka kani thaugal phangminasi pauchen jari pa imalai sem inat loisang nongpok chingu thong maitei laikon thalo sitpilok seloi lamai ching Imphal nongpok Breakitung na taram noksari makata ba pauda Durga Puja kumhaigi ngasi nini janba bor numita masing yamlaba miyamna hiyangthang lairembi khurumba laknakhi ngasigi senglaba numit asibo saruk yanabagi damak Manipur Chief Minister N Birena Lusingduna masing yamlaba minister amadi BJP yauna tongan ba party singe MLA nupa nupi yauna hiyangthang lairembida lai khurumnakhi masing yamlaba leibak miyamgi lusing masingna amata oina hiyangthang lairembi laisangda lai khurumminabaga loinana miyamga harau tayamna ngasigi bor numita saruk yakhi Imphal Turelgi Singjamai Chirom Laikai Mongpham Mapada Asiba Hakchang Ama Taktarakpa Miyamna Thengnakre Hakchang adu Turelgi Irol Nungda Panduna Lairambadagi Achat Awok Singna Thengnarakibani Hairi Masagi Zahi Nifuromgi Manungda Laigadaba Miyoi adu
kulai kuchu oi masam tena ka I higok machu gi jeans khongrau ama set paga loinana angangba machu gi arangba furit ama litli turel irol nungda panduna leirambadagi achat awok singna thauri thuduna torban tamna singkhatki makhatana masak mangming khangdoknabagi damak singjamai police ki team amana asiba hakjang adu lokhat khre haidi dengi laina dagi ngakthoknabagi pandamda United Committee Manipur UCM na moreda laiba orphan home marigi angang singda awareness pibaga loinana kangkhan suyen thokre hiramasigi matangda UCM ki president Joychandra Konthawjamna phongdokhibada dengi dagi ngakthoknana ba kangna chikhandaba ising tungdana laiba mafam sing lehandaba amadi amot akai sing sengdoktuna luna nana thamba mathau tai phongdokhi matanda niyom sumna halili mafam masida makogi chaba thapa ketang hygienic oiba tumba mafam chana thamba adu toilet retin kan nana thamaga makoi bu mungai na hinganba masi tangai phade mar aduna form tawri singna makogi wakhalon bu ai tasengna thagali tawbu to ang sing loibu matamda ang sing thamba matamda makogi wakhalon da hauri do madigi yena लाइक लाइसु तंबदो वगैरह तुम चाबदो वगैरह पिजा पिथु तबदो वगैरह मकोगी मकोम फाननबा मकोई कनानसु हाइदि मापा लेजिदब मसा हाइदि ओइनिंग नति मापा ओइ बुकुम तौसिंना मचा मनि खल्लगा अंगांग सिंसि मकोम फान सेंगियु हाइना यूनाइटेड कमिटी मणिपुर ना होम तौसिंदा अपील तौबे Laikai amagi achauba thodang lauriba club sing asi chakhat hanba mathau tai haina wangkai kendra gi MLA thangjam Arun Kumar na phongdokre ngasi wangkai angom laikai daleba World United Youth Club ki yangkai manga suba foundation de gi thoram ga mari lenana wafam asi MLA TS Arun Kumar na phongdokhibani thoram aduda World United Club ki president RK Gokul Chandra retired superintendent of police and Bijoy Imphal West ki DCTS Kiran Kumar 32 battalion CRPF Loktak project ki CO Hidam Ranjit Bisnupur District ki Additional SP Law and Order Satyam Takhelambam amadi Dr. Chandragupta Chongthamna athoiba mithunglen sing oina saruk yakhi TS Arun Kumar na makataraduna laikai amada lairiba club singna sanaroi samgatpada natana mahiroi singbusu coaching piduna afaba mahiroi puthokna na bohatnari masida natana mayai ka bachinjak thingbadasu achauba thodang lauri haiki thoromasigi sarugmo oina wall club ki gym ama sanga khibagaloina na laikai ki oiba gari ngaifam sang amasu khusna khre Manipur ki di laikai da lairiba club sing asi yam maroi ade koi lairiba club sing si yam active boy ba yam strong oina laiba ma yam darka lai maram di kai noi kanda koi any issue ma la kanda club na mamang noi ta ga tabak to ngak tani thakwa tharangi warisu aduga lamdam sigi any chobi issue ma la chu madu bu thengna ba se lairiba club tu ki members sing aduga natraga mera pai bi sing haiba sangstan sing sina yam loina thengna bani na club ki role tu ki matik chawi laikai amada karimba koi ki development ma pa ma ga su club ki support yaudragadi laiba representative akoina kemba to ngamde akoina thaba ma toge karim chapu thorangi warasu ama laisu club aisina loina hanbada club ki support ni taka laisi club ki mating yaudna kainta Konsa khulgi aseng mamapu da taklamdana National Sports University sanana ba konsa khulgi mafamda survey to bayaroi hana Joint Tribe Students Association JTS ena thadorakpa zero lemana khangalakle konsa khulgi kunja singa Manipur laingaka kayarak hanna faminaduna National Sports University NSU sanana ba thaurangle ba mafamasi konsa khulgi mafamni haibada yanaba purakhibani adubo masigi onataina bada sports madi PWD Minister Govindas Konthawjam amadi Saitu Kendra ge MLA Hawkholet Kipgen ga loinana konsa khulgi lamni haina yanakraba mafam asibu lamgi mapuga tanaramdana mafam asida hayeng yangsin masatkani habasi condemn tawbaga loinana yabangam loi Jayet na balai dibasi marilai na basingna jayol ani manungda loisin biu haina Joint Tribe Students Association JTS na phongdorakle Assam Rifles ki Tengnopal Battalion na Headquarters IGAR South ki miyang makada khudeng thabida lepa permanent vehicle check post ta ngamkhai lansilaktuna chawrakna lupa lak yangkhai lising taramari rongi oigeda basanagi biscuit pudana chalamba miyoi ama ngarang fagat khre Assam Rifles ki troop asina miyoi amadagi chingnaningai oiba mawongda sanagi biscuit taru adu thengna ki hariba sana sing asi miyoi aduda
mafaiganda fina yomduna yaurambani nakalamaranda battalion asimakna hokibo October amada khuding thabida leba permanent vehicle check post brown sugar puduna chalamba mioi ama phagat pangamki routine checking tawbada silver masugi maruti van amada sapon case tarukta gram chani humphuma panromgi oigataba brown sugar yauramba thengnaki mayai ka bachinjak sing asi win cigarette carton da yauram khibani phagalaba mioi amadi polam sing more police ta kusinakre 22 sector Assam Rifles headquarters Samsung IGAR Iscom khada none battalion sinduna Azadi ka Amrit Mahotsav ki sarugomoina Ayurveda workshop on Azadi ka Amrit kal haibegi matangda awareness lecture cum demonstration program amangasi none district ki manung jana leba makhwam patri village da pangthokre har din har ghar Ayurveda haiba thimda pangthokiba ngasigi thoram aduda India ge traditional medicine ma oriba Ayurveda na khwaidagi ariba ngasi phawbada chatnariba layeng pathap ama oibaga loinana miyoibana masamo phone leiba ngamhanabagi matangda lecture piduna haudoki ngasi ge thoramaduda khunjani furomna thawai yauna saru yakhi haina IGAR isna khangalakli lamdam asida puthokliba pothok yumthong khudingda sizinaduna industries masa sing asi sakhanana bhonarasi haina thangjam agrogi managing director thangjam joykumar na phongdokre ngasi khurai lamlong bazada leba medista likla bakery ki kunmanga suba exclusive outlet hangdokpagi thoramda thangjam joykumar na makataraduna likla na lising ani tara tagi hauraga ngasi phawbada outlet kunmanga hangdokpa ngamle outlet singa sida bakery ki polam singda natana likla gi haimahi amadi pack toraba thaknana ba ising su phanganduna laklei likla bakery na makhatana miyamda hakchang phagadaba anoba chinjak kaya phanganana bhonari haiki Khaidem Nabakumar Films Production gi ahanbo ina puthokliba film Tantha The Rhythm hairiba film asigi story Assistant Director Madi Lyricist ki Thaudang Film Asigi Director Thoibaning Thauna Sinabagi Matung Ina Film Asigi Mai Partner Number Sinkre Film Asi Film Forum Manipur gi Review Committee na Kupna Yeng Laba Matungda Miyamda Uthok Nabagi Ayaba Censor Certificate Biki Adubo Laibak Tibadi Film Asigi Censor Certificate ta Story Madi Lyricist ki Maming Hap Tabata Natana Film Asi Release Tobagi Poster Dasu Ming Happy Raktre Haina Yensemba Asakiran Janu Haina Thadorok Pasirol Amana Fondorakli Aiba Amana Aying Nungtil Naidana Kunaida Apaba Pauzel Pinanaba Wan Honariba Kaya Asi Producer Suhela Paunam Amadi Director Thoibaning Thauna Thoksabidana Loktopasi Aiba Kunaibo Hantana Yengbani Film Amagi Aibabu Story Madi Script Writer Haina Tongan na Mioi Aniki Maming Hapsin Bagi Thawong Asi Film that Satnade Maramaduna Film for Manipur Madi Film Bo Nuksiba Singna Achumba Wayel Satabiyu Asoiba Sing Asi Semdok Trabadi October Tareta release Togani Hairibasi Mari Lenaba Singna Tahon Biganu Karigumba the Hazariba Asigi Wang Mada Film Asi release Taurabadi Logi Matung Ina Court Tawakalagani Haina Asakirana Makatana Founderakli Mahatma Gandhi ki mapok mon kamari lenana piba Mahatma Gandhi International Peace Award 2022 lamdam asiki saisakpa konthokjam Bobin Singda khosinakre New Delhi gi Rafi Mark leba Constitution Club of India da pangthokiba award khosinabagi thoramadu All India Congress Social Organization New Delhi na sinduna pangthokpani banbayabadi miyamgi oba thakdok wathok singda yumpham oiba isai sakpaki demak Bobin UNESCO gi award ama oidi Manipur State Council Communist Party of India gi matam sangna State Secretary National Leader Madi MLA Oramba Jananeta Hizam Irabot ka nakna loina hoba miyamna Close Associate of Jananeta haina khangnaba Moirangthem Ivohal ngasi ayuk angan badalai khidre Zahi chama sukraba Ivohal ahal oisilakpagi lainadagi lekhidabani mahakna lekhidabada party asina haunabi matung ina khwaidagi chawba makhalgi oiba ikai khumnaba amadi condolence program sing pangthokani hairi mahak laitre hekta baga party asigi maru oiba miyoi kayana mahaki thawai yaudraba haksangda laisu katuna ikai khumnaba utpaga loinana aroiba mathau mangam dasu saruk yakhi Hausik sanabagi pau amuk bizari
Nasigi sanabagi pauda Gujarat na yumbu oiraga haukiba September kunma pandagi hauduna zatharakliba kuntra taruk suba National Games ki ngarang marini chanba numit ki oina Manipur ki oina gold medal Nepal silver medal mari amadi bronze medal Nepal punna medal kul sukhrei ngasi Manipur ki cyclist Ronaldo na kilometer sani ki individual men's sprinta gold lauki rowing masanagi women's doubles da state asigi huidrom tendon toy amadi TS Priyana minute 3 second mafudani palda panthung pham yauduna gold medal lauki state boss street ke rollers posta Jingangbam Ranju Singna gold medal lauki fencing masana da PS Anita amade Naurem Minana silver amade bronze medal lauki cycling masana ge kilometer ahom ge individual pursuit da KS Regiana silver medal lauki weightlifting masana ge oina Manipur gi nupi lifter ke Rosilata Devi Nasta kilogram marfutere amade clean jerk da kilogram sam supna manga punna kilogram sama marfutra taret thangatuna bronze medal lauki Gymnastic ki men's vaulting table da state asiki gymnast Sanasam Ruben Mitaina bronze medal lauki. All Manipur Football Association na Kumuksam Joykisan ge sponsorship makhada sinduna haukiba August kundage lamlong thongkong artificial turf ground da tim taramapal na group ani da saruk yaraga satharakliba Kumuksam inausa sing memorial taramanga suba Manipur State League ngasi sanakiba ahanma match ta SSU Singjamaina GSC Churachandpur maithiba pikre league asigi ngasi sanagadaba raw ladi ingbam laikai amadi Mawanlai Athletics sada hills ki match nong namaram oira ground gi phibam phatabadagi sanakidre hairiba match asi hayang ayuk pung mapan tabada sanaragani hairi Humpurak suba Mr. Manipur lising ani kuni thoi lakliba December ki tang ahum amadi marida pangthok lagani haina All Manipur Bodybuilders Association AMBBA na thokpa cherol amana kangalakle Ambada affiliate tauba gym amadi register tawraba sanari singna hairiba event asida saruk yanana ba ambagi general secretary Y Sunandana paujilakle hojik ngasi ki oiba inga sagi pa amu pizari ICAR lamphel lagi fangba report ki matung ina asigi khwaidagi sakhi bachang asi degree Celsius kuntaruk dasmik ama oiki khwaidagi ingmana degree Celsius kunma thoi dasmik taruk oiki nungsita yawba isingman li chang ayukta sada marfudrani palamade nungthildana sada marfudrani thoi oiki nungsubagi chang millimeter 13 dasmik 3 oiki hawjik loisilakpada maru oiba paw amok Chennai MCM Hospital da hojik layang sathariba Manipur Governor Lagani Sungi Haksangi Pivam mipainingai oidre hairi Manipur ki Pisabi Lakameli Singh Kunramda Pehchan card ki khudong saba phangan mangam khre haina Power Minister TS Biswajit na phongdok khrei Chawkhat thawrangi thabak thawram paikhatpada lengapi loisang sing punna satminaduna mateng pangnabagi tangai phadaba chawna lei haina mahut minister Yumnam Khemchan na phongdorakle Lakliba October tang tara phawagi manungda yu legalize tawagi waref handokani handokloi haiba lengakna asengba khangandrabadi akanma khongjang kaya sangsilagani haina nupi samas na lauthokhrei Amadi Hokiba pung kunmarida Manipur da miyoi ama COVID positive oiba thengnakhi aina asina maram oiraga mi leitabadi yaukhide Ngasigi oinadi IS News na pijaba Manipuri pau madang asida loisinjari mityeng tabiri papum na makpu mukana kurumjari